Iring naga village to chathakiba mathong huktaba thawongda chenaba sugi Cadre Singh makhoi na Pairiba Khutlai Singh Khudakta Loukhatkadabani haina Thadou human rights advocacy na phongdorakle hiramastigi matangda THR ena thadorakpa cherolamana hai India lengakna kuki lalholup singa shu makha chathakiba sina Manipur da khundariba yelho furup singi mathakta makhal makha kayagi miyot minai sing shu da yawba Cadre Singh na chatharakli masi khudam ama hairagadi shu da yawba KNF ni chingnaba Cadre Singh na haukiba tang taramathoida Iring naga village ki gate thugairamba amadi mafam adugi monolitha kukilen haibana chingba wahai tharamke masida sunatana KNF commander ni haizaba tiger captain kauba miyoi amana khulgi chairman masamakta hatkani haina ki hallamke shugi ground rule sing hanjin thugairakpagi mayokta inpui liangmai rongmai amasung jemegi apunba ama oiriba joint tribe council na haukiba tang tara maridagi kuki furup ki miyoi sing nagagi lamfauraga chatpada athingba thamkhre suda yawba kuki gi lal holup sing na makhoi gi designated camp singi wangmada ground rules thugairiba sigi tekchak puhanbagi mahutta India lengak na makhoibu kankhatlaga thamle haibasi mayek sengle haina maral sirakle Iring naga village ta chathakiba mathong huktaba thawongda chenaba shugi Cadre Singh Khudakta makhoi na Pairiba Khutlai Singh Loukhatkadabani shugi Cadre Singh mapung fana laksin nabagi kanglon ama puthoktriba fawba kuki lalholup singa su chatna haloidabani loinana yelho furup singh michang mikhai naidaba mawongda ningthina ngak sengadaba security force thamba mathau tai haina terolasina makhatari